Napal chaubi leirangla, maru lukpi leirangla. Kanabuno napal chaubi, kanabuno maru lukpi. Uruba khuding athotpara, tangluba khuding athumbara. Athotpasu tingkhangpan, athumbasu hu chelam, nungpan naiba taibang ase. Changsenduna yenglusiko, namu taibang khudingma. Sana konung aduda majaibe mamana maning tauduna hingjaba. Nauthi sana kejaba matausing amadi majaibe mamahaki aningba apamba khudingmak Lainingthau amadi Ningthem mahakna ayaba pi maning tauhanba matausing tanatana tamphasana mahakna yaningdaba karigumba amagi ingit phangbada Lainingthau Ningthem anina tamphasana mahaki yaningdaba makha tarudaba matausing adubo Moirang Ningol Mishna haibi mahaki pukning WakhaL pumba kalakja Ningthem gi taloi oiduna tamphasana mahaki majaibe manapal asibo haithahan mahaki yathang makhada thamning pukning gi pendaba ningamdaba pumba lotsin mapabong moirang pokpagi mangda oida saklon wakatjare Ipa Kari haininge ipage tombe hayeng korowase sana ko nungkagada walairabadi ayhaksu tungin jarake Kari ginone ipage tombe nangna sana ko nungkaba tung ininglibade sana ko nunggi majaibe mado Sajibu thagi jagoi raskatpada Chandrabali sagani haidana jagoi aurairi maledo aduna ayhaksu olakpakum adudadi sana konunggi Ningthemgi sija oikibasu kanana khangba aduna matanga se jaringai majaibe mamana jagoi aurairiba aduda yauja honingine pa Moirang pokpa ngasi macha ibema aduna thazadana saklon ama thamlakliba pau aduda taurakliba matau adugana ngakchanana mishnada yeng hanglai Ipage tombe nangna majaibe mamahaka jagoi aurai ningliba dubu shinglabra senglabane pa majaibe mamahakna Lainingthaugi mamom oirubana napal kajarabasu ayhakti napal kabi oijaroido mahakna napal karabada kaya kuina karuni haige ayhakna Ningthemgi sija oikiba mikup aduda aroiba napal oigadoriban Taujasanu khalakledo ayhakti Adunidana ipage tombe adubu nangna jagoi aurai ningliba dubu haigadrane Misna maithong ado khasik haigat wangang kangjau ka tablap haigani karigi hairoi majaibe mamahakna ngamlaga aina karigi ngamloidagene ipa Sajibu thagi thanelgi basantaras jagoi aduda majaibe mamahakna Chandrabali sakhrabadi ayhakna radha sadokedo pakchani bo napal kabi majaibe mamahakna Chandrabali sabadi onthokna pakchagani hairaga misna maithong adu khajik semjin irang puba minok ama leitenghan yetke khutsa aduna joina tariba samlang khara adu yepsin wahai makha tarai ipa yengbiyudo namom ase sajibu thagi thanilda basantaras adugi namom ayhakna radha sarabadi pakcharoidrado Thida masidi karino ipa hanglibasidi khumbide si ipa pakcharoidraba pakchagani duta haibiyo pakchagani yamna pakchagani do basantaras aduda aigi imom tombina radha sarabadi sana konung adu pungan ngalagadauba mal Moirang pokpagi paukhom adu tarabada Mishna ibema maithong adu harauza asum hairai aduni madugi paukhom adune ayhakna tajaning basu adudine pa hayingmak sana konung kaduna majaibe mamahaki jagoi aurairiba aduda punna yaunanaba ipana Lainingthau mangda haibiyudo hoine ipa leiridana chalo nathau taujar kaya haraure asi oirabade wahai asi hairam Mishna ibema maithong adu makalamja moirang pokpanaktagi taibang adu nungaija ningol 𝐊𝐇𝐔𝐃𝐈𝐍𝐆 ahing adu mahaukrabada wanglin mikup adu malushin koromagi ningaina tingthau matolgi liklama su ikaija inil oina paikrabada khuman ingkhol adugi piktakpa pukri mapalgi pali mapal aduda
ꯌꯦꯟꯗꯦꯝ ꯐꯩꯗꯣꯝ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯧꯔꯝꯕ ꯇꯤꯡꯊꯧꯗꯨ ꯌꯦꯟꯗꯥ ꯉꯟꯅ ꯐꯣꯏꯗꯣꯛꯂꯝ ꯆꯝꯂꯧ ꯑꯦꯟꯁꯥꯡ ꯍꯦꯛꯅꯕ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯊꯨꯃꯣꯛ ꯄꯣꯂꯥꯡ ꯌꯦꯞꯇꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯌꯦꯟꯗꯦꯝ ꯃꯀꯥ ꯃꯟꯗꯨꯅ ꯅꯥꯀꯨꯞꯄꯤ ꯈꯨꯕꯥꯝ ꯈꯖꯤꯛ ꯐꯣꯏ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯁꯨꯔ ꯑꯃꯒꯤ ꯏꯁꯩ ꯑꯃ ꯉꯪꯂꯒ ꯑꯌꯨꯛꯀꯤ ꯅꯨꯡꯉꯥꯏꯕ ꯂꯣꯛꯆ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯐꯣꯏꯔꯛꯄ ꯅꯥꯀꯨꯞꯄꯤ ꯈꯨꯕꯥꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯝꯊꯣꯛ ꯂꯨꯛꯃꯥꯏ ꯊꯨꯃꯣꯛꯇ ꯍꯥꯞꯂꯒ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅ ꯆꯥꯛꯁꯪꯒꯤ ꯂꯩꯔꯪ ꯃꯈꯣꯡ ꯑꯗꯨꯗ ꯂꯨꯛꯃꯩ ꯍꯧꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯛꯃꯥꯏ ꯄꯣꯂꯥꯡ ꯑꯗꯨ ꯏꯔꯦꯟꯖꯅ ꯊꯝꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯆꯥꯛꯇꯣ ꯑꯩ ꯍꯣꯠꯅꯔꯣꯔꯥ?" ꯊꯝꯕꯥꯜ ꯂꯩꯃꯗꯨ ꯃꯩꯔꯤꯛ ꯀꯥꯝꯂꯨꯕꯒꯤ ꯎꯏꯁꯤꯜꯂꯞ ꯇꯧꯕ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯌꯦꯡꯂꯛ, "ꯅꯪꯕꯨ ꯉꯁꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯔꯣꯏꯗ꯭ꯔꯗꯣ?" "ꯀꯥꯔꯔꯣꯏꯌꯦ ꯏꯃꯥ." ꯊꯝꯕꯥꯜ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯋꯥꯍꯪ ꯑꯃ ꯇꯌꯥꯡ ꯇꯌꯥꯡ ꯍꯪꯂꯛꯏ, "ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯕ꯭ꯔꯣ?" "ꯂꯣꯏꯗꯦ, ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯌꯦ." "ꯏꯁ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯅꯦ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯔꯣꯏ ꯍꯥꯏꯔꯤꯕꯗꯤ?" ꯇꯔꯨꯕꯤ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯟꯗꯦꯝ ꯃꯀꯥꯗꯨ ꯁꯦꯝꯗꯨꯅ ꯃꯂꯝꯂꯤꯕ ꯑꯦꯟꯁꯥꯡ ꯑꯗꯨ ꯆꯞ ꯂꯦꯞ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯗ ꯂꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯥꯔꯛꯏ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ, "ꯇꯔꯨ, ꯇꯥꯛꯄꯤꯌꯨ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ." "ꯍꯥꯏꯕꯤꯌꯨ." ꯅꯤꯡꯊꯦꯝ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛ, "ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄꯤ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯃꯛ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯤꯖ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ?" "ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅꯦ ꯅꯤꯡꯊꯦꯝ, ꯇꯣꯜꯂꯕꯤꯅꯦ ꯑꯩꯍꯥꯛ." ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯂꯪꯗ ꯏꯔꯥꯛꯅꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯔꯪ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯤꯕꯤ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡ ꯀꯧꯔꯛꯏ, "ꯇꯔꯨꯕꯤ, ꯏꯃꯥꯒꯤ ꯕꯦꯝꯃ." ꯃꯪꯂꯨꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯏꯔꯥꯛꯅꯔꯤꯉꯩ ꯑꯄꯣꯛꯄꯤꯅ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯇꯔꯨꯕꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯣꯏ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯗ ꯌꯦꯡꯂꯛ ꯌꯥꯝꯅ ꯇꯞꯅ, "ꯏꯃꯥ, ꯀꯔꯤ ꯇꯧꯔꯦ? ꯍꯥꯏꯌꯨ, ꯏꯃꯥꯗ ꯍꯥꯏꯌꯨ." ꯇꯔꯨꯕꯤ ꯇꯍꯥ ꯇꯍꯥ ꯄꯥꯎꯈꯨꯝ ꯑꯗꯨꯃ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯨ ꯑꯄꯣꯛꯄꯤꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕ ꯑꯁꯤ ꯂꯦꯞꯂꯒꯦ꯫ ꯑꯩꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯖꯒꯣꯏ ꯑꯧꯔꯥꯏꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ." ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯞꯂꯞ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯌꯦꯡꯉꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯉꯥꯏ ꯃꯔꯥꯏꯗꯕ ꯇꯧꯒꯅꯨ꯫ ꯅꯪ ꯑꯩ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯏꯁꯥꯅ ꯍꯪꯒꯠꯆꯗꯨꯅ ꯌꯦꯡꯁꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯋꯥꯔꯕꯁꯨ, ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯁꯤꯅ ꯃꯝꯁꯤꯜꯂꯛꯂꯕꯁꯨ, ꯑꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯒꯜ ꯑꯃꯕꯨꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯗꯣꯛ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯊꯧꯁꯤꯜ ꯂꯣꯏꯁꯤꯟꯗ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯔꯗ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕ ꯃꯤꯀꯨꯞꯇ ꯈꯤꯠꯇꯗ ꯏꯃꯥ ꯏꯆꯥꯒꯤ ꯍꯤꯡꯐꯝ ꯂꯨꯒꯗꯧꯔꯤꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯇꯔꯨꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯅꯤꯡꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯛ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟ ꯇꯇꯨ ꯇꯇꯨ ꯊꯝꯕꯥꯜꯗ ꯌꯦꯡꯖ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛꯅ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯝꯂꯤꯕ? ꯋꯥꯔꯕꯁꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯒꯤ ꯏꯅꯤꯡꯇꯝꯕ ꯉꯝꯗꯕ, ꯅꯨꯡꯉꯥꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯃꯗ ꯍꯤꯡꯖꯕ ꯉꯝꯗꯕ? ꯏꯃꯥ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯄꯦꯟꯕ ꯑꯣꯏꯖꯗ꯭ꯔꯦ ꯏꯃꯥ." ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯁꯣꯛꯊꯔꯕ ꯃꯇꯧ ꯑꯗꯨꯒ ꯁꯣꯟꯊꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃ ꯐꯥꯎꯈ꯭ꯔꯕꯣꯏꯗꯣ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯖ ꯁꯣꯟꯊꯔꯛꯂꯤꯕ ꯇꯔꯨꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕ ꯊꯤꯟꯈ꯭ꯔꯒꯅꯤ꯫ ꯆꯥꯛꯁꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯑꯦꯟꯁꯥꯡ ꯑꯁꯦ ꯃꯟꯁꯤꯜꯂꯝ꯫ ꯑꯗꯨꯒꯅꯦ,
ꯅꯇꯥ ꯊꯥꯕ ꯂꯩꯕꯨ ꯀꯧꯕꯤꯔꯣ ꯆꯠꯂꯣ ꯃꯇꯝ ꯑꯁꯦ ꯊꯦꯡꯈꯤꯒꯅꯤꯅꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯃꯥꯏꯀꯩ ꯑꯁꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯗꯔꯕꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯄꯣꯛꯄꯒꯤ ꯐꯤꯖꯤ ꯄꯥꯏ ꯇꯞꯆꯕꯤ ꯀꯅꯥꯒꯤ ꯁꯛꯂꯣꯟ ꯂꯧ ꯇꯠꯇꯨ ꯇꯠꯇꯨ ꯑꯄꯣꯛꯄꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯤ ꯃꯤꯁꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯗ ꯂꯦꯞꯂꯤ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯤꯁꯅꯥꯗ ꯌꯦꯡ ꯇꯞꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦꯅꯦ ꯏꯃꯣꯝꯕꯣ ꯍꯥꯏꯌꯨꯗꯅ ꯃꯤꯁꯅꯥ ꯇꯠꯇꯨ ꯇꯠꯇꯨ ꯅꯤꯡꯊꯦꯝ ꯄꯣꯛꯄꯗ ꯃꯤꯠꯌꯦꯡ ꯊꯝ ꯌꯥꯝꯅ ꯇꯞꯆꯅ ꯂꯥꯏꯅꯤꯡꯊꯧ ꯅꯃꯣꯝꯗ ꯊꯧꯒꯜ ꯎꯠꯆꯔꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃꯅ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯗ ꯊꯧꯒꯜ ꯑꯃ ꯏꯁ ꯑꯗꯨꯒꯤꯔꯗꯣ ꯅꯍꯥꯛꯅ ꯇꯇꯨ ꯇꯇꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦꯅꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯣꯝꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯠꯂꯣ ꯅꯇꯥ ꯁꯥꯟꯅꯔꯨ ꯄꯨꯟꯅ ꯖꯒꯣꯏ ꯑꯧꯔꯥꯏꯃꯤꯟꯅꯧ ꯅꯃꯣꯝꯗꯤ ꯃꯥꯡꯖꯧꯅꯅ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯌꯥꯎꯗꯕꯁꯤꯗ ꯑꯁꯨꯝ ꯍꯪꯒꯣꯏꯖꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯅꯥ ꯂꯩ ꯏꯃꯣꯝ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯁꯤ ꯖꯒꯣꯏ ꯂꯣꯏꯁꯪ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯣ ꯊꯧꯒꯜ ꯑꯃ ꯆꯪꯂꯛ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯣ ꯊꯧꯒꯜ ꯇꯨꯡ ꯏꯟ ꯖꯒꯣꯏ ꯑꯧꯔꯥꯏꯐꯝ ꯃꯥꯏꯀꯩꯗ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯃꯆꯤꯡ ꯑꯗꯨꯒ ꯑꯩꯍꯥꯛꯄꯨ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯑꯗꯨꯗ ꯆꯪꯖꯐꯝ ꯄꯤꯕꯤꯔꯛꯇ꯭ꯔꯕꯗꯤ ꯃꯤꯄꯥꯏꯖꯩꯗꯣ ꯌꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦꯅꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯃꯕꯨꯡꯒꯤ ꯃꯅꯝꯁꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯅꯍꯥꯛꯅ ꯅꯆꯜ ꯇꯝꯐꯥꯁꯅꯥ ꯀꯔꯤꯒꯤ ꯀꯤꯔꯨꯗꯒꯦ ꯆꯠꯂꯨ ꯏꯄꯥꯅ ꯊꯥꯔꯛꯄꯅꯤꯇ ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯤꯄꯥꯏꯕ ꯁꯛꯂꯣꯟ ꯂꯧ ꯇꯠꯇꯨ ꯇꯠꯇꯨ ꯂꯦꯞꯂꯝꯕꯤ ꯃꯤꯁꯅ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯃꯅꯝꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯁꯛꯂꯣꯟ ꯄꯨꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯂꯨꯞꯊ ꯊꯃꯣꯏꯗꯒꯤ ꯑꯄꯦꯟꯕ ꯄꯣꯛ ꯅꯥꯄꯜ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦ ꯈꯖꯤꯛ ꯅꯣꯛꯂꯝ ꯌꯥꯝꯅ ꯇꯞꯅ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ ꯅꯃꯣꯝ ꯊꯧꯒꯜ ꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯃꯤꯁꯅꯥꯗꯣ ꯅꯤꯡꯊꯦꯝ ꯄꯣꯛꯄꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝ ꯗꯔꯕꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯂꯛꯇ ꯐꯝꯂꯤꯕ ꯑꯄꯣꯛꯄ ꯃꯣꯏꯔꯥꯡ ꯄꯣꯛꯄꯒꯤ ꯃꯥꯏꯀꯩꯗ ꯈꯖꯤꯛꯇꯪ ꯌꯦꯡꯂꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯂꯞ ꯊꯧꯒꯜ ꯇꯨꯡ ꯏꯟꯅꯔꯛꯏ ꯉꯛꯆꯗ꯭ꯔꯥ ꯇꯧꯖ ꯁꯥꯔꯤꯁꯦ ꯅꯤꯡꯊꯦꯝꯅꯁꯨ ꯄꯥꯝꯕꯤꯗꯕꯤ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯃꯤꯇꯥꯖ ꯃꯖꯥ ꯏꯕꯦꯝꯃꯃꯛꯇꯁꯨ ꯁꯤꯡꯅꯖꯕ ꯁꯥꯔꯤ ꯀꯌꯥ ꯃꯇꯤꯛ ꯂꯩꯗꯅ ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯃꯅꯝꯁꯤꯒꯁꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨꯅꯦ ꯇꯝꯂꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪꯕ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤ ꯑꯁꯤꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯀꯥꯈ꯭ꯔꯕꯗꯤ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯄꯣꯛꯄꯒꯤ ꯊꯥꯖꯕ ꯑꯃꯁꯨ ꯄꯤ ꯁꯔꯤ ꯋꯥꯁꯛ ꯊꯝꯈꯤꯕꯅ ꯃꯤꯄꯥꯏꯗꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯑꯗꯨꯕꯨꯅꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯦ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯁꯛꯂꯣꯟꯂꯛꯇ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯃꯍꯥꯛꯇꯤ ꯈꯨꯃꯟꯆꯅꯨ ꯃꯍꯥꯛꯄꯨ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯑꯁꯨꯝ ꯏꯟꯁꯤꯟ ꯊꯃꯣꯏ ꯀꯥꯆꯤꯟ ꯌꯧꯈꯤꯒꯗꯧꯔꯦꯗꯣ ꯌꯦꯡꯁꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯋꯥꯁꯛ ꯑꯀꯟꯕꯔꯥ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯑꯆꯦꯠꯄꯔꯥ ꯃꯔꯛ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏ ꯑꯃꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯨꯔꯛꯀꯗꯧꯔꯤꯕ ꯃꯩꯔꯥ ꯑꯁꯤꯃꯗꯤ ꯂꯥꯟꯖꯥꯎꯅꯤꯀꯣ ꯑꯣꯏꯒꯗꯧꯔꯤꯕ ꯊꯧꯒꯜ ꯇꯨꯡ ꯏꯟ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯅꯤꯡꯁꯥꯁꯣꯔ ꯑꯃ ꯏꯪꯅ ꯍꯣꯟꯇꯣꯛ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯛꯏ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯇꯥꯟꯅꯒꯗꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯗꯔꯕꯥꯔ ꯃꯥꯡ ꯑꯁꯤꯗ ꯍꯧꯗꯣꯛꯂꯒꯦꯗꯣ ꯂꯨꯋꯥꯡ ꯄꯣꯛꯄꯅ ꯇꯥꯛꯄꯤꯌꯨ ꯂꯥꯏꯅꯤꯡꯊꯧ ꯃꯣꯏꯔꯥꯡ ꯄꯣꯛꯄꯁꯨ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨꯗꯣ ꯏꯃꯥ ꯀꯨꯟꯗꯥꯂꯩꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯟ ꯂꯥꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥ ꯇꯥꯡꯕꯜ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯦꯗꯣ ꯃꯔꯝ ꯑꯁꯤꯅ ꯗꯔꯕꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯅꯁꯨ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯁꯣꯏꯐꯗ꯭ꯔꯕ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯛꯂꯛꯎ ꯑꯗꯨꯃꯛꯄꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯦꯞ ꯑꯁꯤ ꯊꯤꯟꯊꯔꯔꯣꯏ ꯅꯤꯡꯂꯤ ꯅꯤꯡꯊꯦꯝ ꯄꯣꯛꯄꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯇꯥꯔꯕꯗ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯒꯨꯝ ꯂꯨꯔꯦꯜꯁꯤꯡ ꯑꯗꯨꯅꯣꯝ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯀꯌꯥ ꯈꯟꯅꯔꯤꯗꯣ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯗꯒꯤ ꯂꯨꯋꯥꯡ ꯄꯣꯛꯄꯅ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯅꯤꯡꯊꯦꯝ ꯊꯧꯒꯥꯏ ꯑꯣꯏꯍꯜꯂꯕꯅ ꯆꯨꯝꯂꯒꯅꯤ ꯅꯤꯡꯂꯦꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ
ꯗꯔꯕꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯩꯍꯥꯛꯁꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯗꯔꯕꯥꯔ ꯀꯥꯕ ꯂꯦꯞꯅꯤꯡꯂꯛꯂꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯁꯔꯦꯞ ꯀꯥꯡꯗꯣꯜ ꯐꯥꯔꯛ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯨꯝꯕ ꯄꯨꯕ ꯉꯝꯂꯛꯂꯕꯅꯤꯅ ꯏꯆꯥꯁꯤꯡꯗ ꯑꯃꯨꯛ ꯁꯤꯟꯅꯅꯤꯡꯂꯦꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯃꯗꯨꯅꯤ ꯑꯩꯍꯥꯛꯅ ꯈꯜꯂꯤꯕꯁꯨ꯫ ꯏꯁ, ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯑꯐꯕ ꯋꯥꯔꯦꯞ ꯑꯣꯏꯔꯦꯗꯅ꯫ ꯏꯇꯥꯎ ꯂꯨꯋꯥꯡꯅ ꯍꯥꯏꯒꯨꯝꯃꯗꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯌꯥꯔꯛꯂꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯜꯂꯁꯤꯗꯣ꯫ ꯃꯣꯏꯔꯥꯡꯄꯣꯛꯄꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯕꯅꯤꯅ ꯏꯇꯥꯎ ꯈꯨꯃꯟꯁꯨ ꯄꯥꯡꯒꯜ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯨꯏꯔꯦꯗꯅ ꯗꯔꯕꯥꯔ ꯂꯥꯛꯈꯤꯗꯕ꯫ ꯏꯁ, ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯁꯤꯗꯤ ꯅꯤꯡꯊꯦꯝ ꯃꯤꯡꯂꯦꯟ ꯈꯛꯇ ꯑꯣꯏꯔꯔꯣꯏꯗꯅ꯫ ꯂꯨꯋꯥꯡꯄꯣꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯅꯤꯡꯊꯦꯝꯄꯣꯛꯄ ꯃꯥꯏꯊꯣꯡ ꯃꯀꯥꯂꯥꯝꯖ ꯈꯖꯤꯛꯇꯪ ꯅꯣꯛ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤꯡꯂꯦꯟꯇꯅꯤꯗꯣ ꯑꯣꯏꯔꯤꯕ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯩꯒꯤ ꯇꯨꯡ ꯏꯟ ꯅꯤꯡꯊꯦꯝ ꯑꯣꯏꯔꯛꯂꯅꯤ ꯈꯪꯂꯕꯗ ꯀꯨꯝꯖꯥ ꯀꯌꯥ ꯆꯨꯞꯅ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯄꯥꯔꯤ ꯏꯃꯣꯝ ꯑꯃꯠꯇ ꯎꯖꯒꯦ ꯐꯪꯈꯤꯗ ꯑꯩꯍꯥꯛꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯃ ꯂꯩꯇ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤ ꯉꯥꯛꯂꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇ ꯑꯩꯍꯥꯛꯀꯤ ꯏꯃꯥ ꯁꯛꯄꯤ ꯏꯃꯥ ꯀꯨꯟꯗꯥꯂꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯅꯤꯒꯨꯝ ꯇꯥꯡꯅ ꯐꯪꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯄꯨ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯈꯟꯈꯤ, ꯑꯩꯍꯥꯛꯀꯤ ꯇꯨꯡ ꯏꯟ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯛꯄ ꯉꯝꯒꯗꯕ ꯅꯤꯡꯊꯦꯝ ꯑꯣꯏꯍꯧꯒꯗꯕ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯅ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯈꯤꯕꯅꯤꯗꯣ꯫ ꯂꯨꯋꯥꯡꯄꯣꯛꯄꯅ ꯏꯃꯥ ꯀꯨꯟꯗꯥꯂꯩ ꯃꯤꯔꯥꯏꯐꯗꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤꯇ ꯅꯠꯇ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯦꯡꯂꯕ ꯃꯅꯤ ꯑꯃꯅꯤꯗꯣ꯫ ꯃꯣꯏꯔꯥꯡꯄꯣꯛꯄꯁꯨ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯅ ꯁꯅꯥ ꯇꯥꯡꯕꯜ ꯂꯥꯡꯒꯗꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯝꯗꯧꯕꯅꯣ? ꯅꯤꯡꯊꯦꯝꯄꯣꯛꯄ ꯂꯨꯔꯦꯜ ꯑꯗꯨꯅꯣꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯒꯨꯝ ꯑꯩꯍꯥꯛꯅ ꯄꯨꯔꯝꯂꯤꯕ ꯊꯧꯒꯥꯏ ꯄꯨꯝꯕ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯝ ꯅꯤꯡꯊꯦꯝꯕꯨꯁꯨ ꯇꯥꯛꯂꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯧ ꯂꯥꯛꯀꯗꯧꯔꯤꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯊꯥꯖꯤꯜ ꯄꯥꯡꯈꯠꯂꯛꯄ ꯑꯁꯤꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯅꯤꯡꯂꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯐꯅꯤ ꯅꯤꯡꯂꯤꯕꯗꯨ ꯑꯀꯥꯏꯕ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩꯗꯣ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯈꯛꯇꯪꯒ꯫ ꯍꯦꯛꯇ ꯍꯥꯏꯌꯨꯗꯣ ꯏꯇꯥꯎ ꯂꯨꯋꯥꯡ꯫ ꯅꯤꯡꯊꯦꯝꯐꯝ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯥꯡꯖꯩꯕꯨꯡ ꯑꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯄꯅꯥ ꯄꯅꯥ ꯈꯥꯏꯗꯣꯛ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯃ ꯁꯤꯟ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯍꯟꯁꯤ ꯈꯟꯖꯩꯗꯣ꯫ ꯅꯤꯡꯊꯦꯝꯄꯣꯛꯄ ꯅꯣꯛꯂꯗꯨꯅ ꯐꯔꯦꯗꯅ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯁꯅꯥ ꯇꯥꯡꯕꯜ ꯀꯥꯗ꯭ꯔꯤꯉꯩ ꯊꯧꯅꯥ ꯂꯧꯁꯤꯡ ꯌꯦꯡꯕ ꯇꯥꯔꯦꯗꯣ꯫ ꯋꯥꯍꯩꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏ ꯗꯔꯕꯥꯔ ꯃꯥꯡꯗ ꯈꯟꯅꯔꯤꯕ ꯅꯤꯡꯊꯦꯝ ꯁꯅꯥ ꯇꯥꯡꯕꯜ ꯑꯗꯨꯒꯤ ꯈꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯃꯊꯧ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯃꯥꯏꯀꯩ ꯁꯣꯝꯗꯅ ꯃꯍꯩ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈ꯭ꯔꯕꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯒꯜꯁꯤꯡ ꯃꯊꯧ ꯇꯧꯅꯔꯤꯕ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯁꯅꯥ ꯇꯥꯡꯕꯜ ꯀꯥꯕꯒꯤ ꯋꯥꯔꯤꯇꯅ ꯃꯊꯧ ꯄꯥꯡꯅꯔꯤꯕꯣꯏꯗꯣ꯫ ꯊꯧꯒꯜ ꯅꯨꯄꯤ ꯑꯃꯅ ꯗꯔꯕꯥꯔ ꯃꯥꯡꯒꯤ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯇꯥꯅꯔꯕ꯭ꯔꯣ? ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯑꯑꯣꯟꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯀꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯑꯣꯟꯕ ꯑꯗꯨꯅ ꯅꯥꯀꯜꯗ ꯊꯝꯈꯣ, ꯌꯦꯡꯉꯣ, ꯑꯗꯨꯝ ꯈꯜꯂꯨ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯇꯣꯡꯂꯕꯗꯤ ꯀꯔꯤ ꯎꯕ ꯐꯪꯉꯤ? ꯅꯥꯀꯜꯗꯒꯤ ꯊꯧꯒꯜ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕ ꯃꯊꯧꯗꯨ ꯆꯞ ꯂꯦꯞ ꯇꯥꯏꯕꯪ ꯋꯥꯈꯜꯗꯨ ꯁꯥꯒꯠꯆ ꯅꯣꯛꯃꯤ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯅꯤꯡꯊꯤꯔꯅꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯑꯗꯨꯛ ꯂꯦꯝꯖꯕ ꯃꯇꯧ, ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ, ꯑꯌꯦꯡꯕ ꯃꯤꯅꯣꯛꯇꯅ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯇꯣꯡ ꯇꯥꯎꯊꯔꯛꯄ ꯌꯥꯊꯪ ꯄꯨꯝꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯤ ꯊꯝꯈꯣ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯤꯛꯇꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦꯗꯣ꯫ ꯉꯥꯏꯖꯔꯦꯗꯣ ꯑꯩꯍꯥꯛꯇꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯅꯥ ꯇꯥꯡꯕꯜ ꯀꯥꯒꯗꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯃꯁꯨ ꯀꯨꯝꯍꯩ ꯑꯣꯏ ꯀꯥꯡꯖꯩꯕꯨꯡꯗ ꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯍꯧꯋꯤꯗꯣ꯫ ꯑꯣ, ꯋꯥꯡꯂꯦꯟ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯋꯥꯠꯂꯤꯌꯦ ꯏꯔꯥꯡ ꯐꯕꯤꯁꯥ, ꯅꯊꯧꯁꯤꯗꯨꯝ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯀꯔꯤ ꯊꯣꯛꯑꯦꯅ? ꯍꯥꯍꯥꯌꯣ, ꯏꯕꯦꯝꯃꯗꯤ ꯏꯔꯥꯡ ꯌꯥꯎꯔꯗꯦꯀꯣ꯫ ꯏꯔꯥꯡ ꯑꯁꯤꯃꯗꯤ ꯃꯥ ꯅꯍꯥꯟ ꯏꯔꯥꯡ ꯍꯧꯔꯝꯂꯒ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯔꯔꯤꯌꯦ꯫ ꯊꯃꯣꯏ ꯋꯥꯔꯦꯞ ꯑꯆꯦꯠꯄ ꯅꯨꯡꯁꯤꯕ ꯋꯥꯔꯣꯜ ꯇꯝꯅꯤꯡ ꯇꯥꯏꯕꯪ ꯂꯤꯆꯠ ꯑꯁꯤꯃꯁꯨ
ꯏꯁꯥ ꯈꯪꯗ ꯑꯍꯣꯡꯕ ꯅꯥꯏ ꯈꯣꯏꯗꯥꯔꯨꯕ ꯊꯃꯣꯏ ꯑꯗꯨꯃ ꯈꯨꯗꯨꯝ ꯆꯟꯒꯦ ꯉꯝꯗ꯭ꯔꯕꯗ ꯎꯄꯥꯏ ꯑꯃ ꯊꯤꯔꯒꯨꯝ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯝꯂꯛꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯗꯕ ꯅꯠꯇꯦꯗꯣ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯣꯝꯗ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯃꯤꯁꯅꯥ ꯍꯥꯏꯕꯤꯗꯨ ꯂꯥꯏꯅꯤꯡꯊꯧ ꯌꯥꯊꯪ ꯇꯨꯡ ꯏꯟ ꯇꯝꯐꯥ ꯁꯅꯥ ꯅꯥꯛ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯖꯒꯣꯏ ꯎꯔꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯕꯅ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯣꯝꯗ ꯆꯪꯂꯨꯗ꯭ꯔꯦꯗꯣ ꯑꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯦꯗꯣ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯁꯦ ꯋꯥꯈꯜ ꯃꯥꯅ ꯍꯔꯥꯎꯖ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯆꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯛ ꯈꯣꯡꯊꯥꯡ ꯍꯟꯒꯦ ꯊꯧꯔꯥꯡꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯃꯥꯒꯤ ꯇꯒꯨꯞꯄꯤ ꯃꯤꯁꯅꯥ ꯑꯗꯨ ꯐꯥꯈ꯭ꯔꯒꯨꯝ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯗ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯣꯡꯊꯥꯡ ꯃꯥꯏꯀꯩ ꯑꯃꯗ ꯊꯥꯡ ꯇꯦꯡꯕꯥꯡꯂꯛꯈꯤꯕ ꯊꯧꯒꯜ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝ ꯅꯤꯡꯊꯦꯝ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯄꯥꯡ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯂꯛꯏ ꯈꯨꯃꯟ ꯑꯆꯥꯟꯕ ꯃꯍꯥꯛꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯂꯞ ꯃꯤꯁꯅꯥꯅ ꯃꯆꯥꯏꯕꯨꯡꯉꯣ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗ ꯅꯠꯇ ꯈꯨꯃꯟ ꯑꯆꯥꯟꯕ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯤꯡꯊꯦꯝꯅ ꯏꯆꯜ ꯃꯤꯁꯅꯥ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯤꯁꯅꯥ ꯍꯥꯏꯕꯤ ꯑꯁꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯍꯣꯏ ꯃꯥꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯃꯤꯁꯅꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯌꯦꯡꯂꯨꯗꯕꯅ ꯑꯗꯨꯛ ꯆꯝꯅ ꯍꯪꯂꯛꯏ ꯏꯆꯜꯗꯤ ꯀꯅꯥꯒ ꯂꯦꯡꯂꯛꯄꯅꯣ ꯅꯊꯟꯇꯔꯥ ꯅꯠꯆꯗꯦ ꯃꯆꯥꯏꯕꯨꯡꯉꯣ ꯏꯄꯥꯒ ꯂꯦꯡꯂꯛꯄꯅꯤ ꯑꯣ ꯁꯅꯥ ꯀꯣꯅꯨꯡ ꯀꯣꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯆꯗꯦꯗ ꯃꯆꯥꯏꯕꯨꯡꯉꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃꯕꯨ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤ ꯇꯥꯖꯕ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯌꯥꯊꯪ ꯂꯧꯖ ꯑꯩꯍꯥꯛꯁꯨ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯈꯣꯏꯗꯤ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯁꯣꯝꯗ ꯖꯒꯣꯏ ꯑꯧꯔꯥꯏꯔꯝꯒꯅꯤꯗꯣ ꯃꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯊꯧꯒꯜ ꯀꯧꯗꯨꯅ ꯇꯥꯈꯟꯒꯦ ꯑꯗꯨꯒꯤ ꯅꯠꯆꯗꯦꯗ ꯃꯆꯥꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯁꯣꯝꯗ ꯂꯦꯡꯖꯔꯨꯔꯦ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯈꯔ ꯊꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯅ ꯆꯪꯖꯔꯝꯗꯕꯅꯤ ꯅꯤꯡꯊꯦꯝ ꯈꯨꯃꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡ ꯈꯨꯃꯟ ꯃꯆꯥꯏꯕꯨꯡꯉꯣ ꯆꯠꯂꯣ ꯁꯅꯥ ꯈꯣꯏꯗꯣ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯨ ꯐꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯈꯨꯃꯟ ꯑꯆꯥꯟꯕ ꯇꯝꯐꯥ ꯁꯅꯥ ꯃꯥꯏꯀꯩ ꯇꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯒꯦ ꯇꯧꯕꯒ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯂꯥꯞꯇꯛꯅ ꯇꯝꯐꯥ ꯁꯅꯥ ꯇꯔꯨꯕꯤꯕꯨ ꯈꯨꯠ ꯁꯝ ꯅꯤꯡꯊꯦꯝ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯈꯨꯃꯟ ꯑꯆꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞ ꯅꯤꯡꯊꯦꯝꯗ ꯏꯪꯒꯤꯠ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯧꯒꯜ ꯎꯠ ꯍꯥꯟꯅꯒꯨꯝ ꯂꯩꯈꯤ ꯃꯆꯜ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯅꯥꯅ ꯃꯥꯡ ꯊꯥ ꯑꯣꯏꯒꯤ ꯈꯨꯠ ꯑꯗꯨꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯈꯨꯠ ꯁꯝꯕꯤ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯤ ꯇꯔꯨꯕꯤ ꯃꯍꯥꯛ ꯎꯕꯗ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯑꯗꯨꯃꯗꯤ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯑꯗꯨꯒꯤ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯅꯧ ꯇꯅꯧꯕꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯂꯟꯇꯛ ꯂꯟꯇꯛ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯦꯡ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯊꯤꯕꯒꯨꯝ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯆꯦꯟ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯤ ꯃꯤꯁꯅꯥ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝ ꯃꯇꯧ ꯑꯗꯨꯒꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯆꯤꯡꯅ ꯃꯤꯠꯌꯦꯡꯅ ꯇꯥꯅ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯊꯤꯔꯨꯕꯗꯗꯤ ꯅꯤꯡꯊꯦꯝ ꯁꯅꯥꯃꯤꯠ ꯑꯗꯨꯗ ꯃꯤꯇꯥꯔꯝꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯅꯤꯜ ꯑꯃ ꯀꯥꯔꯛꯄꯒꯨꯝ ꯉꯔꯥꯛꯄꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯗꯨꯛ ꯊꯣꯠꯈ꯭ꯔꯕꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯂꯛ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇ ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯦꯝ ꯅꯥꯛ ꯌꯧꯔꯛꯂꯕꯗ ꯌꯥꯝꯕꯣꯡ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯃꯤꯡꯒꯧ ꯑꯗꯨꯅ ꯇꯔꯨꯕꯤ ꯃꯍꯥꯛꯇ ꯌꯦꯡꯂꯝꯕ ꯀꯂꯛ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯟꯗꯣꯛ ꯃꯤꯁꯅꯥ ꯍꯥꯏꯕꯤꯗꯨ ꯁꯥꯕꯥꯟ ꯁꯦꯝꯗꯨꯅ ꯂꯦꯞꯈꯤ ꯃꯆꯜꯅ ꯀꯧꯔꯛꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯣꯏꯔꯕ꯭ꯔꯅꯤ ꯁꯅꯥ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯌꯥꯝꯕꯣꯡ ꯏꯇꯥ ꯈꯨꯃꯟ ꯆꯅꯨ ꯑꯁꯦ ꯖꯒꯣꯏꯒꯤ ꯄꯨꯡꯂꯣꯟ ꯌꯦꯡꯕꯗ ꯑꯣꯏ ꯊꯪꯕ ꯈꯣꯡ ꯑꯁꯤ ꯂꯩꯊꯦꯛꯈ꯭ꯔꯦꯗꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯕ ꯅꯤꯡꯊꯦꯝ ꯇꯍꯥ ꯇꯍꯥ ꯃꯤꯄꯥꯏꯖꯕ ꯃꯥꯏꯊꯣꯡꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯣꯡ ꯑꯗꯨꯗ ꯊꯨꯅ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ ꯇꯝꯐꯥꯁꯅꯥ ꯋꯥꯍꯩ ꯃꯈꯥ ꯇꯥꯔꯛꯂꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯇꯥ ꯑꯁꯦ ꯃꯊꯟꯇ ꯊꯥꯅꯤꯡꯗ꯭ꯔꯦꯗꯣ ꯑꯩꯍꯥꯛꯇꯤ ꯏꯕꯨꯡ ꯈꯨꯃꯟ ꯁꯦꯂꯨꯡꯕꯁꯨ ꯂꯩꯔꯤ ꯌꯥꯝꯕꯨꯡꯅ ꯁꯤꯟꯕꯤꯗꯨꯅ ꯏꯇꯥ ꯑꯁꯦ ꯈꯨꯃꯟ ꯀꯣꯂꯨꯞ ꯐꯥꯎꯗ ꯊꯤꯟꯍꯟꯕꯤꯌꯣ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯃ ꯈꯨꯝꯂꯗ꯭ꯔꯤ ꯃꯤꯠꯌꯦꯡ ꯑꯗꯨꯃꯗꯤ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗꯒꯤ ꯃꯤꯠꯌꯦꯡ ꯍꯣꯡꯗ ꯂꯦꯞꯂꯤ ꯈꯨꯃꯟ ꯑꯆꯥꯟꯕꯅ
Ibungi Tarubi, nangbu khongna chatpada ngamlaroidabrane? Khumangi wahang aduda Tamphasanana tap uglai. Karinoda ibung Khuman, khong asi leithekle hairabasida ngamlaroidra hanglibasibu kari wahangno? Khuman achanba Tamphasanagi wahay aduda ik-a tawduna taplapna. Mazaibema, yamna kanna sokpa natrabadi hangjabani. Yade, aina yadre hairibasini. Aigi jagoi sabi amana soklabada aihakna tarai leithokadro. Nakaldagi chaina khangna leplibi Tarubi Mazaibema da yen. Kaishu kana sokpa nachadi Mazaibema. Aya sum tapna khong ase thangba ngamli. Ningthemna. Khuman, Mazaibungo, chalo. Sagol hanjaba nakta samba mabu mafam asida pura'u haina tamna. Khuman, Ningthemda ngakchanaba mityeng ama thamlak tapna. Phagani Mazaibungo. Ngasai makai machal ibema amadi Khuman achanba anina awai akhum tawnaramliba matang aduda wahay amata kanglakta wahay ahenba haida khanghaudaba mikupta samba mabu pura'u taklariba aduda Tamphasana amadi Khumanda natta khoirang khoisaunabada natta kalak mityeng yenglambi Mishna haiwidusu pungak ngakredo. Aduna mafam asida asum leithaduna leirabadi phajinba ngamdaba kalakpa ihul asina lotliba sakpham adubu maka phonglaklabadi mipaija. Mishna wahay ama taklamda sabtra amada khongthang adu thangduna sahum naina chetki. Adubu Ningthem mahakti Tarubi mahaki khongda phangliba chaina adugi anaba aduna Ningthem mahaki thamoi yona phaukhibana manak nakna lepliba kana amabu uruda Tarubi mahaki sokliba oi thangba khong aduda yeng asum hairai. Karigi aduk tahabano? Thot kraba khong asida phangliba chaina adugi chaina kholadudi Ningthem maigi thamoi yona phaurakledo. Kana ama leitabagum hairakliba Ningthem mahaki wahay aduna Tarubi mahaki sokliba khong adu senariba Tamphasana ngakchanaba mityengna Tarubi mahakta yengloi. Adubu wana chaina khanglibi Khuman chanu adugi maithong aduda ikaiba mipaijaba matau aduna tawfam khangda leiriba adu urabada Ningthem maikai amuk yenglak Tamphasana yambong. Kari hainingi sana? Lonbiriba adubu choirol lo. Nungthil pabop asida tumdaba makai lolakliba choirol adubu nachal aihakti manglak naraklaboi maning luredo. Ningthem maithong ahomba leita chaina fangliba Tarubi mahaki khong aduda adumak yeng amuksu. Leirang leisak khangladringai thawai leirang mahakna Ningthem aigi sana khong aduda fanghankiba chaina adu kokladri. Chaina adugi chaina khulgum tanaurabi khong asida phanglamgadaba chaina aduna Ningthem thamoi asida nauna chaina ama phanglabanini sana. Mabungi wahay aduda Tamphasana ahenba wahang ama thokladre adubu sonthangnaba khonjel amana taplapna. Yambong. Ningthem sana mityeng ado Tarubi mahaki khong adudagi nathai thawai mana khoida jabi ingna ningthisabi thawai leirang mahaki mapu oiribi Tarubi mahaki maithong aduda nungshi mityeng thamak yamna wahay aduna machal ibema Tamphasanada taplap hairai. Ningthem aihaki punsida leirang leishak amabu khangluda taibang WakhaL amada leiruban. Adubu khanghaudaba mikub amada Ningthem khongda chaina pirakhibi leirang mapuk adubu khoidajar. Palul nungda satchabido leirang leisak khangluda nungsi chirul su tawrudi. Adubune thabong masingda natta mapuk khuding nungsijage haina Ningthem thamoina ningkhredo.